ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨꯔꯆꯟꯗ꯭ꯔ ꯖꯣꯙꯣꯀꯥ ꯁꯦꯝꯕꯩ ꯃꯤꯇꯩ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯃꯥꯔ ꯅꯨꯄꯤ ꯑꯃ ꯁꯦꯡꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯁꯦꯡꯗꯣꯛꯄꯒꯤ ꯃꯔꯝꯅ ꯅꯨꯄꯤ ꯑꯁꯤꯅ ꯃꯩꯇꯩꯒꯤ ꯃꯇꯧ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯔꯁꯨ ꯇꯝꯁꯤ꯫ ꯃꯩꯇꯩꯒꯤ ꯉꯁꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯔꯤꯕ ꯑꯁꯤ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥ ꯐꯨꯕ ꯉꯝꯃꯤ, ꯍꯥꯏꯕ ꯏꯟꯗꯦ, ꯃꯃꯥ ꯃꯄꯥ ꯀꯩꯁꯨ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯅ ꯌꯥꯝ ꯁꯤꯔꯤꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯂꯥꯏꯗꯧꯅ ꯂꯥꯠꯂꯤ꯫ ꯃꯤꯠꯅ ꯎꯕ ꯂꯥꯏꯗꯤ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯈꯣꯏꯔꯝꯂꯒ ꯂꯥꯟ ꯆꯠꯂꯤ꯫ ꯃꯁꯤ ꯍꯥꯏꯔꯨꯕꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯡꯗꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯆꯥꯎꯊꯣꯛꯆꯩ, ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯨꯕ ꯑꯁꯤ ꯌꯥꯏꯐꯔꯦ, ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ, ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯨꯔꯆꯟꯗ꯭ꯔ ꯖꯣꯙꯣꯀꯥ ꯁꯦꯝꯕꯣꯏ ꯃꯩꯇꯩꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄꯗ ꯇꯦꯛꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯃꯈꯛ ꯊꯝꯖꯒꯦ꯫ ꯀꯨꯀꯤꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ: ꯍꯪꯉꯣꯏ ꯆꯥꯕꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯍꯪꯉꯣꯏ ꯆꯥꯕꯁꯤꯡꯒꯤ ꯂꯝꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯂꯩꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯈ꯭ꯔꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯂꯥꯟꯐꯝꯗ ꯍꯥꯏꯕꯗꯤ ꯂꯥꯟ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯛꯇꯥꯛ ꯃꯄꯥꯎꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯆꯌꯦꯠꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯆꯦꯅꯦꯜ ꯑꯁꯤ ꯀꯛꯄ ꯌꯥꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁ ꯍꯥꯏꯕ ꯑꯅꯧꯕ ꯑꯦꯀꯥꯎꯟ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯆꯥꯡ ꯅꯥꯏꯅ ꯑꯞꯗꯦꯠ ꯇꯧꯖꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯃꯄꯥꯎꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛꯅ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯅꯧꯕ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯅ ꯐꯪꯅꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯄꯤꯖꯔꯤ, ꯂꯣꯏꯅꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯀꯩꯗꯧꯅꯨꯡꯗ ꯑꯗꯣꯝꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯦꯇꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯃꯔꯩ ꯌꯦꯠꯅꯕ ꯁꯤꯗꯅꯕ ꯑꯁꯤ ꯂꯦꯞꯄꯤꯔꯣ꯫ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯃꯇꯥꯡꯗ ꯅꯍꯥ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯨꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯕꯗ ꯐꯖꯗ꯭ꯔꯦ꯫ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯏ, ꯂꯣꯏꯅ ꯂꯩ꯫ ꯔꯤꯛꯁꯣ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯗꯥꯏꯇ ꯑꯗꯨ IAS IPSꯅ ꯂꯧꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯤꯔꯝ ꯈꯨꯗꯤꯡ, ꯄ꯭ꯔꯣꯐꯦꯁꯟ ꯈꯨꯗꯤꯡ ꯏꯊꯤꯛꯁꯀ ꯂꯣꯏꯅ ꯂꯩꯒꯅꯤ, ꯗꯥꯏꯇ ꯂꯣꯏꯅ ꯂꯩ꯫ ꯉꯁꯤꯗꯒꯤ ꯍꯨꯟꯅꯕ ꯄꯨꯡꯂꯦꯞ ꯂꯦꯞꯄꯤꯔꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤꯗ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯎ꯫ ꯌꯨꯇ꯭ꯌꯨꯕꯔꯁꯨ ꯅꯠꯇꯕ ꯃꯤꯆꯝ ꯃꯤꯌꯥꯝꯁꯨ ꯂꯥꯟꯁꯤꯒꯤ ꯋꯥ ꯈꯟꯅꯁꯤ꯫ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯂ ꯃꯇꯨꯡꯗ ꯊꯤꯡꯅꯕ ꯈꯟꯅꯕ, ꯃꯤꯁꯥꯏꯜ ꯀꯥꯞꯄꯛꯂ ꯃꯇꯨꯡꯗ ꯋꯥ ꯈꯟꯅꯕꯁꯤ ꯀꯥꯟꯅꯗꯦ꯫ ꯇꯣꯛꯁꯤ꯫ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ, ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯇꯧꯕ ꯌꯥꯏ, ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯟꯅ ꯇꯧꯒꯅꯤ ꯈꯟꯅꯁꯤ꯫ ꯂꯥꯛꯎ, ꯆꯥ ꯑꯍꯥꯎꯕ ꯂꯣꯜꯂꯝꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯅꯤꯈꯛ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯑꯩꯅ CMꯒ ꯑꯣꯏꯔꯝꯃꯗꯤ ꯉꯔꯥꯡꯒꯤ ꯏꯃꯥꯁꯤꯡꯗ ꯀꯔꯦꯝꯅꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯣꯐꯤꯁꯇ ꯀꯧꯔꯒ ꯈꯨꯄꯥꯛꯅ ꯑꯣꯏꯅ ꯊꯥꯒꯅꯤ, ꯅꯠꯇ꯭ꯔꯒꯁꯨ ꯈꯨꯗꯛꯇ ꯖꯤꯔꯤ ꯆꯠꯂꯒ ꯈꯨꯄꯥꯛꯅ ꯊꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯩꯗꯧꯗꯣꯏꯅꯣ, ꯁꯨꯡꯄꯦꯟ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯃꯤꯅ ꯔꯦꯂꯤ ꯆꯠꯂꯒ ꯑꯗꯨꯝ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯦꯞꯄꯒ ꯌꯦꯡꯕ ꯉꯝꯕ, ꯕꯤꯜꯗꯤꯡ ꯃꯊꯛꯇꯒꯤ ꯐꯣꯇꯣ ꯀꯥꯞꯄ ꯉꯝꯂꯤꯕ ꯃꯤꯇꯩꯁꯤꯡ, ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯌꯥꯎꯁꯤꯟꯕꯤꯌꯨ꯫ ꯔꯦꯂꯤ ꯑꯗꯨ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ꯫ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯀꯨꯀꯤꯒꯤ ꯕꯣꯝ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯁꯤꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯍꯤꯌꯥꯏꯈꯣꯝꯕ ꯅ꯭ꯌꯨꯁ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯒꯤ ꯄꯣꯁ ꯈꯔꯈꯛ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ CRPF ꯀꯦꯝꯞ C/36BN ꯂꯩꯃꯇꯣꯟ ꯊꯪꯕꯨ UJP ꯁ꯭ꯀꯨꯜ ꯀꯥꯡꯄꯣꯛꯄꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ CRPFꯇ ꯑꯦꯇꯦꯛ ꯇꯧꯔꯝꯕꯗꯒꯤ CRPF ꯑꯃꯗꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯩꯅꯧ ꯃꯅꯤꯡꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯨꯀꯤꯁꯤꯡꯒꯤ ꯒꯟꯁ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯐꯦꯛꯇꯔꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯩ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯥꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯣꯡꯅ ꯒꯟꯁ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯐꯦꯛꯇꯔꯤꯅꯤ ꯍꯥꯏꯔ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯅ ꯀꯨꯀꯤꯁꯤꯡꯕꯨ ꯑꯋꯥꯕ ꯅꯪꯍꯜꯂꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯖꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯗꯤ ꯑꯔꯥꯟꯕ ꯁꯇ꯭ꯔꯛꯆꯔꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯂꯩ ꯍꯥꯏꯅ ꯇꯣꯞ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯔꯁ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ News 18ꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈ꯭ꯔꯦ꯫ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯊꯥꯗꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤꯁꯤꯡꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯆꯨꯝꯗꯕ ꯋꯥꯐꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕꯗ ꯅꯠꯇꯅ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯁꯦꯝꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯩꯕꯗꯨ ꯇꯥꯛꯏ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯀꯨꯀꯤꯁꯤꯡ ꯑꯁꯤ
freedom fighter-singni amadi 1860-da amasung World War I-da British-ki mayokta lan soknai hainasu panbata nattana Netaji Subhash Chandra Bose kasu World War II-da thabak tawminaki hainasu aranba wafamsing hapsindana memorandum aduda palli. Kuki militant sing asi Bharat ki wangmada foreign power singna ningtina train tawi. Kuki group singna military access yauna system laiba security ki ahoba sing ningtina khangbata nattana climate change ki mingda paisa khungkattuna drone amadi afaba makhal ki khulai laisinbada nattana charitable organization hangduna ambulance sinaduna train tawraba militant sing border area da puthok pusin tawi haina pawgi likhul asina khangalakli haibo phamsi thamjaraga ngasigidi matang saida lushinjare.